Hello everyone. Ngasigi amuk ngasigi phanik machu siti naidare. Ai back camera ne ulake. Phanik machu je phajana naure. Ai back camera ne ulake. Yengbiu me. Phanik machu je phajare. Nam langsin toge magi langsi amage aduga lonthar age. Design ani mo lon balo kre. Mem di yang lage. Sini final ore se. Okay tare. Kano si design si maming na Tharoi Maning. So ngakan da phanik ani ma leire. Som da phanik ani ma leire. Adudi myam video se ngasigi di matang asida loisinjarage video sibu nungaibiragadi like share comment amadi subscribe twsanbirambo aina haigi bada soikiba langkiba yawarsu myam ngakpiyu aduga machine sida interest leiragadi aigi description da contact number hapsaramge address su hapamge call tawbiro aduga phanik loningba leiragasu call tawbiro aduga num call toro anytime tawbiro and pakhasarake ngasigi di bye bye next video da thengnarasi.